ꯑꯍꯥꯟꯕꯗ ꯃꯔꯨꯑꯣꯏꯕ ꯄꯥꯎ ꯑꯣꯏꯜ ꯇꯦꯡꯀꯔ ꯗ꯭ꯔꯥꯏꯚꯔꯁꯤꯡꯅ ꯁ꯭ꯇꯤꯌꯔꯤꯡ ꯊꯥꯗꯣꯛꯄꯒꯤ ꯈꯣꯡꯖꯪ ꯆꯪꯁꯤꯜꯂꯝꯕ ꯑꯗꯨ ꯍꯟꯗꯣꯛꯈ꯭ꯔꯦ꯫ ꯑꯃꯁꯨꯡ ꯑꯁꯥꯝ ꯄꯨꯂꯤꯁꯅ ꯂꯨꯄꯥ ꯀ꯭ꯔꯣꯔ 12 ꯍꯦꯟꯕꯒꯤ ꯍꯦꯔꯣꯏꯟꯒ ꯂꯣꯏꯅꯅ ꯌꯥꯕꯥ ꯇꯦꯕ꯭ꯂꯦꯠꯁ 50,000 ꯃꯤꯑꯣꯏ 3ꯗꯒꯤ ꯐꯥꯒꯠꯄ ꯉꯝꯈ꯭ꯔꯦ꯫ खुरुमजरी नॉर्थ ईस्ट विंडो टीवी ने संदोक्चरीबा निमिदांगी मणिपुरी पाव मियेंग ताबिरीबा पुमनमपु अहानबा मक्कदा तराम नोक्चरी हौजमियाम द पाव संदोकना पीजरी। ऑयल टैंकर ड्राइवर सिंगना स्टायरिंग थादोकपगी खोंजंग चंगशिलंबा अदु हंदोखरे। ngasi nungthil चीफ मिनिस्टर की सेक्रेटरीता चीफ मिनिस्टर ने चेयर लौदुना नेशनल हाईवे 37 दा कन्वॉय थादोक थाजिन की मतांगदा मीफम अमा पांगथोखे। हाइब मीफम अदुदा स्पेशल सेक्रेटरी होम ए सुवास, कंज्यूमर्स अफेयर्स, फूड एंड पब्लिक डिस्ट्रीब्यूशन के डायरेक्टर नेल्सन, कोर कमिटी ऑफ कंसोर्टियम ऑफ मणिपुर पेट्रोलियम प्रोडक्ट ट्रांसपोर्टर फर्टर्निटी, रिटेल आउटलेट डीलर्स, LPG डिस्ट्रीब्यूटर एंड ड्राइवर्स एसोसिएशन के मिहुत तरेत सरुक याखे। हाइब मीफम अदुदा नाकन अनिमक खनदुना नेशनल हाईवे 53 पोट पुथोक पुसिन तौबदा कन्वॉय थाबगी मतांगदा स्टैंडर्ड ऑपरेटिंग प्रोसीड्यूर्स येंगसिननबा कोऑर्डिनेशन कमिटी अमा सेमबा हाइना यानबा पुरखी। लोइनना ड्राइवर सिंगना स्टायरिंग थादोकपगी खोंजंग चंगशिलंबा दुसु हंदोकपा हाइना यानखी। आसाम पुलिस ने लुपा क्रोर 12 हेनबगी हेरोइन के लोनना याबा टैबलेट्स 50,000 मियोय 3दगी फागत पंगमख्रे। थाजब याबा पावमगी मतुंगिना ngasi आसाम पुलिस ना कामरूप डिस्ट्रिक्ट की एडिशनल एसपी कल्याण कुमार पाठकना लुचिंगबा टीम अमना ऑपरेशन चथबदा कामरूप डिस्ट्रिक्ट की अमेगांव दगी टाटा नेक्सन अमदा तोंगलकपा मणिपुर मचा 3दगी यामलबा निसागी पोलमसिंग अदु फागत पंगमखिबनि हाइरी। फारब मियोइसिंग अदुदी थौबाल डिस्ट्रिक्ट के KH दाविस चही 12 अमदी टेक्चम अविनाश सिंह चही 94 लोइदना इम्फाल वेस्ट की नोंमाइथेम विश्वजित चही 39 हाइरी। तरानिथोय शुभ मणिपुर असेंबली टर्म असिगी अरोइब मिफम ओइगदौरिबा नोंजु मिफम असिदा मणिपुर एनआरसी अपडेट तौनबा टेररिज्म लाक्शिननबा लो सेमबा वारेब लौगदबनी हाइना सोशल वर्कर संजोय अहंथेमना फोंदोरकले। महौसादगी चनदुना लाक्लबा ऑगस्ट था होरपदा मणिपुर असेंबली के मॉनसून सेशन हाइबदी नोंजु मिफम असि अथुब मतमदा कौबियु कौफम सुथुई हाइबा वाफम थमलदुना हाइरिबा मिफम असिना तरानिथोय शुबा मणिपुर असेंबली असिगी करिगुंबा एमरजेंसी अमसुंग स्पेशल सेशन लेट्रगदी अरोइबा सिटिंग सु ओइगनी। हाइबा मिफम असिदा स्टेट असिगी तुंगदा लाकदौरिबा मिरोलगी खलगा मरुइबा लेबाकी इश्यू सिंगदा अचेप सिंग थाबा याबा वारेप सिंग लौफम थोई हाइनसु थमलकली। लेबाक सिंबा तुंगना चथरकलिबा सेंसस की प्रैक्टिस असिना मणिपुर अमुकना होनना अचौबा चरांगनबा अमा थोरकपा याबगी अकीबा मिपाइबा लई। CSO मियामना NRC अपडेट तौदुना बितो खंदोकपा लोइदि फावबा मणिपुर सेंसस तौबिगनु हाइबी अकनबा डिमांडसु लेरी। मरम असिना लाकदौरिबा नोंजु मिफमना मणिपुर NRC अपडेट तौबिनबा मसिगा मानबा मरि लेनबा यूनियन गवर्नमेंट ना गैजेट नोटिफिकेशन थोगनबगा लोइनना NRC अपडेट तौदि फावबा मणिपुर सेंसस तौदबा हाइबा हाउस ना यूनानिमस ओइबा वारिफ लहोबा तंगाई फदे नत्रगदी NRC अपडेट तौदना नमदना सेंसस तौशनखिबा तारगदी लंदमसिगी मरुइना येलो फुरुप सिंगी पॉलिटिकल इकोनॉमिक कल्चरल अमदी आइडेंटिटी दा अचौबा सिंगनरक्तुना लंदमसिगी येलहोमी सिंग मांगखिबा याबगे अकीबा लई हाइबा वाफम थमलगली। अनिशुबदा ngasi लमदम असिदा सेंट्रल अमदी स्टेट लेंगाका ट्रिपाटाइट शू एग्रीमेंट तौनरिबा कोकी आर्म ग्रुप सिंगना स्टेट असिदा मनिंगतमना का हेन तमथीबा मिहाद मिपुन कया तौदुना हिंचाई तंबगी लिचचतुना नार्को टेररिज्म की एक्टिविटीज कया लिसांगसिना मनिंगतमना क्राइम कया तौरिबा सिंगी मथक्ता कम्युनिटी की खेनबा लेतना अकनबा चिराक पिनबा महाराष्ट्र अमदी गुजरात स्टेट तौखिबगुमना
Indian Constitution ki Article 246 ki makhada Schedule 7 da piriba state list ki entry 1 amasung 2 na piriba sakti ki makhada akhanaba law amadi court lingduna mara leiba singi mathakta thintha batawduna trial chathaduna sibaki chairak amadi mapunsi chupa fadok piba na chingba akanba amasung athuba chairak piba ngamnanaba Manipur state ki anti-terrorism law semduna thabak paikhatpagi matam yauraba maramna Famgadoriba Nongjomi Famasina Chanaba Special Law and Special Court Lingnaba Warip Lawbagi Matam Law Yaure Masi Khaktana Tana Lamdamasida Narco Terrorism Amadi Atobatopa Crime Singi Mapumfana Lakshin Mangamgani Housing Matamgi Natre Tawgadaba Tawfam Tokpa Tabak Sing Tabak to Ontopagi Matamni BJP Lengangasu Yenguna Labagi Matam Natre Haiduna Logis Policy Bu Ek is Policy Ontok Triba Fawa Haina mahakna makha taragli mahaki ahum suba wafamda state asida ngamkhaigi wangmadagi kangron kaina changsilaktuna khunda leitana election kraba illegal immigrants singasi Immigration and Foreigners Act 2025 ki makhada state lengakna mapumfana thabak paikhanaba nongjomi firm warip lobiu haina lengakta appeal toraduna union government nandasu Manipur yauna North East State singdagi mapumfana illegal immigrants sing mitop sing khandoknanaba hanjin directive sing piduna laklabani haina mahakna mari lenaba amadi Manipur miyamgi puning chingsilakli Government of India gi extraordinary gazette notification ama thokpa amasung lamdamasidi mitop mian cha singbu khandok kinanabagi damakta NRC mapung phana update tawraba matungda census tawba haiba wafam se assembly na mayek sengna unanimously amatta oina warep lawba masim mathau dai ali Manipur da suspension of operation gi maikhum upaga masigi mingda masigi makhada laiba asida tawheidaba yamna highness oiba ngasigi 21st century sida chatnadaba mioiba khunai gi marakta ikainingai oiba yamna kai henba crime mayamama illegal immigrants singna ngamkhai wangmadagi changakpa mi singna kai henba thabak tawe mibu matamatu ka aga hatokpa madu mai magi family singda charli haibana singba sigumba yam tukatchaba yamni kainingai oiba Masina maram warkanda aikhoigi Manipur Sarkar na mamangai da 1999 da Maharashtra da tawgibagu aduga 2015 da Gujarat Control of Terrorism and Organized Crime Act 2015 Maharashtra Control of Organized Crime Act 1999 asina chingba aikhoigi Indian Constitution ki Article 246 ki makhada Schedule 7 da piriba state list ki entry 1 amasung entry 2 da piriba lamdam amagi state amagi masagi law and order lamdam adu ngakchena nabagi article 246 ki makhada state subject oina public order amasung police state ki subject laibani ato state sing da su tawgibani na Manipur da su hojik chathra iba organized crime maya Haina soiba killings, contract killings, narco terrorism. Hariba irrespective of community. Maitei oigera, Kuki oigera, Naga oigera. Terrorism ni thabak tawriba, miyada ki khang piriba, kayan ma thabak tawriba singa se. Masi mapung phana control tawa laksin ba yana na bagi damakta asigumba special and stringent oiba law ma sembagi matam yaure. Su haga se. Makogi ground rules sing. Hojik ngaga chatpa ngamdre highway de extortion tawre nongai parga koi chatle makhoi anauba member sing cadre sing recruit tawre habse koi pungphung khang 2005 sung 8 ta tawnagi sudo madugi ground rules sing ado hojik totally breach tawre thugaire monitoring committee na su phajana yingsin bidre khulai sing mafam chana loka da thamaktre su sigi marumda lamdam masida high no hum the maning tamna terrorism the activities ke amasa thare bi me sengabani na su se abrogate tawna na ba cancel tawna na ba repeal tawna na ba state assembly na ware lo khon to I habasi maga I thamjege aduga aroi bada
how's it kui Manipur the pam taba thoi ba thok do wa thok mayam sing ase because of karina no haragadi masi illegal immigrants sing cha chaw maram amani yai aikoi ningthau matam dagi laiminara aba ningthauna leibagi ayaba pirumba adugumba purup sing aikoi nungsi chanana immigrants sing ado masak khangdokpa delete tawba amasung deport tawbase state sarkar de sinabasina maram orkanda aikoi Bharat Sarkar gi yathang ngai bagi mathok ta de mamasina atuba matamda state government na amasung assembly na wari blor kanda government Haukiba July kungi ahing nungyaida Imphal East District ki Irilbung PS ki manung chana laiba kaira wangkhem da laiba ngangkham thambobo nongmaini kaptuna halamba amadi loinabi kaina tombi buna thang thilamba thoduk kamari leinana leikhidrabagi machanupa Ronaldo police na fazin kiba amadi waduna leiraba imung amada hen awaba chaitheng pibagi thawongbu maitai community joint coordinating committee waitho kiam sifai hauka amasung waitho na pendaba wafong kaya fongdorakli ngasi babu bazada paugi mifam pangthokladuna MCJCC ge women wing gi member AK Chitraswar Sorina leikhidaba thambogi loinabi kaina tobi gi mapam lamdamasi tawbul Thobal Kiam Sifai degini thokriba thodok adu yamna laibak thibani thodok aduda sokna leiriba thambogi loina bina haibadagi laba kawba miyoi ama chenai haibasi khanglabani lababu wahang pawhang tawduna thodok aduda chenaba miyoi fagatnaba hotnabagi mahuta mamang tha July tang 29 da Thambogi imung manung bu Irilbung police station da kaukhatlaba matungda machanupa Ronaldo bu Fazinduna Thamauba Amadi Thawai Waduna Leiraba Imung Amada Hena Chaitheng Piba Haibasi MCJCC na Yabangamloi Ronaldo bu thadok piu madugi mahuta Chennai hariba lababu fazana wahang pahong tawbiduna atai mara leiba sing faduna choirak pinaba honabiu natrabadi khongjang kaya changsilakpa yai haiba wafam sing phongdoraki Hompumathai Shuba Chaklam Khongjat Ningsing Thawranga Mari Leinana Thabung Mama Chupna Pangthokadariba Regeneration Month Mathau Sangba Thabunggi Saruk Ama Oina Ngasi Ananda Singh Higher Secondary Academy da Academic Campaign Pangthokre MSU Vice President Naurem Wangamba Amadi School Lecturer Arunana Mayai Tangbal Lauduna Pangthokiba Academic Campaign aduda Naurem Wangambana Mahiroi Ama Oina Leiringai Matamda Tamliba Education Asidagi Wakhal Lawsing Mangal Lauduna Leibak Kunai asibu awangba thakta pukhanaba hotnaba matamda mahiroi singda tangai fadraba thodang yamna chawi mahiroi ama oiringaidagi hauna mipal tangdabagi hainabi leigedabani malemgi chawkhatle hariba leibak sing asi awonba ohongba khunai ama purakpa matamda mahiroi sing amadi lamdamadugi naha youth singna lawkiba thodang hangatuna yengsi amadi mahiroi singi lawdraba yadraba tangai fadraba thodang sing lei haina thamki Academic Campaign ki saruk ama oina Salam Changkhonba Secretary General MSU Headquarter na luchingduna Imphal West District ki manungchana leiriba School Sing Ramlal Paul Higher Secondary School Millennium Institute of Science amadi Shishu Nishta Niketan dasu campaign asi pangthoki Kuiki iramdam leiba pongnapam lamdamjina ngasi mipal kanduna leiba amadi mikako duna nongmagi lekha ta reisi kari marangi do haibase koi wasungse yang kupna hangmo mathau dai amadi neina basu mathau dai kari gino haiba matamda ai gi leiba sigi oina aina phamthol any education da boiro any sector da boy teba pairama matamda ai koi gi lamdam sida pok masa ama oina aina nusiba amaga loina ai gi yenau purut sa oiba mayam je manaba miyeng amaga loina sin de pangat da bajina maram oiraga nongmagi lekha da aduna maram oiraga ngasi di kai dore ai koi gi iramdam sida yenau purut oiriba ai koi na kai dore saidang salakana ngasi gi figum je garo iner masida ai gi mairoising mangdan exali ba noi bajana munata asiko na koi na tungda thengnagadaba ai ko hojung je mangda thengnariba tunggi miro singda kari lakadam na hai bugi yamna mak tangai ko dabagi da mokane ba ai koi na isagi achin ba kaya kai doktana isagi mahi tam na contribution kya ma chat na koi sida lagane kai mun khare dang mo dar pi da ya ni khandana ai koi na lais kyam dai ko adu na mun na tamina sim mai rishi na koi di tunggi
yumbi oira kadone na koina soiba matamda lamdam sida kyam mangjai khangra adudana sida yaumin ariba any xyz amana boigera mana ming da loi leminagadam ni akoidi aduga knowledge su mahi sang si dagi toman da institution sing dagi knowledge यारिबा मखै तांजनगदबनि तौबदबो आइना फंगुरिबा नॉलेज आइना तालुरिबा नॉलेज तो नसिकि लैबा खुनाइजिगा अखोइना सादोनरगा हिंबा ngamdragari aina lamdam sida pokpagi lamdam sida sawgi adugi koyongna belu laite haidana emsuna logani amadi leba miyam su lokan manam aduna warigi oiba tendangna akoi khangna biya di kari maram gina aiba matamda india gi tiban sida aikoina tingraba matungda namna loksan graba matungda 1949 da kedoge haiba matam masi makata da kedore arm force special power 1958 hamdala wei wari khangi natra sigi marumda natro aikoigi isem salabi kana manorama ni supukti do jun try ban thokpagi wari myam ma le dinatra nga mamangda uski isem salabi manorama du miha kina tamtina isa thongong na raka boyam laya kina ni sing dina hatu ki dina maram oiraga ima kya amana kamba mamangda gai thirupum gai malin sabak after natro silagi am asam rai konna sing bakya aman kan thokri ko ima sing ni thogam se automatic saw to Lorina Secretary General na makata ki Lisang Sitna London Basida Mikapona Amadi Mipal Tangbagi Hinabi Ledakpana Ngasidi Ekhagi Lepakasi Nomono Magi Mipal Tangba Helakpada Natana Migi Mateng Yaudrabadi Hingbangam Loidabagi Wakalon Kaya Farakpa Asida Emsuna Tungi Yumbiril Orakadoriba Mahiro Singda Mipal Tangdana Irondom Lepchaba Ngamnaba Wakalonda Hairiba Mathau Sangba Thabamasi Self-Reliant Manipur Ama Oinabagi Pandamda Pangthokpani Haiba Wafam Thamki Loinana Kakching District Ki Oina Organization Secretary Huidrong Punsibana Luchingduna Royal Brighter Academy Higher Secondary Sora amasung Martin Grammar School Kakching Dasu Academic Campaign Chathaki Role of advocates in the society and professional ethics Haiba Hiramda District Level Legal Education Program Ama Bishnupur Court Complex Bishnupur District Ngakri Tharamadu Bar Council of Manipur Amadi District Bar Association Bishnupur na Kusamana Senior Pangtokpani Tharamadu da Bar Council of Manipur ki Chairman Senior Advocate Sarangthem Brajamani Singh District Bar Association Bishnupur ki President W Lata Devi District Council of Manipur Legal Aid and Education Committee ki Chairman Koizam Madhusudhan Singh Manipur Judicial Academy ki Director Maibam Manoj Kumar Singh na Athoiba Mithungnen Singh amadi Wangangloi Singh oina sarugyaki Tharamadu da Wangangloi Singh na Learned Singh da Sinfam asida mai pakpa miyoi ama oina ba honabada tawgadaba amadi tawroidaba amadi ethics ki matangda wangangki Sarangthem Brajabihari Singh na phongdokhibada Mai Pakpa Advocate ama oige hairagadi lunanba isana isabu thajaba lairik paba tandaba miyoi ama oigedabani aduga Senior Advocate na kari tauri client singsu karamna deal tawi loinai haibadu munna yenghaugadabani khanghogadabani amasung tamhogadabani honagadabani haiki W Lata Devi na phongdokhibada kanagumba kharana ukilasi sinfamasibu lana ubiba paisa yamna chopna Tanba client fangnaba hotnabada chak chanabana chingba kaya tawba asi asengba advocate amagi machat nate aikhoigi ngasi yaubiriba junior sing tungi punsida achauba kaya oirakloi hainingai leite kanna honabiu haiki Tharamadu da Wangangloi Singha saruk yakiba singha interaction tawna khangdaba sing mapung fana khanganaba hotnaba session amasu pangthokhi Manera no te voy a oír. Madre ni piden. Algo kailan diyan. Machine. Kabile tambay. Algo. Jadi ni yung nalay dito siya. Ayaw na amama na. Pero ako na. Paano na siya ko na siya tayo. Ha, okay, may tayo. Karena aku inji kayak dari pesani ba, aduh kayak sok nantan ba, lagi kayak dari ikut karena bagi kayak mulai belajar nak bagi mendesak sana batasan ba parti tausan ba tu ada hanya
mayam kay kumakara nana basi marni asin badinate ago asin bado ay hinunsi ako hindi sa lani eh hay badina lani abi mathawda na hindi suyaw talaga so ekta apang ko ne na mo ka pressure ni ba kayo ba tu na nasagi itis ya ya ra badina ako na lagi ng sa si pamilya lagi ng sa talaga ako na asin bado sa tara ako apaw mo ige tundi tunda kuki mati jaba mi mo ya ta ko sidale ba kan ji ma tari no ma jade sar pi ai no ma kai kai ako to ma ba ni ke so ko ko si ai ato no ma si ai ko so ra ta ma gi si ai ya ma gi kai ko si ai ma ato na ako ina ne sa ko sana mati sana ai ya ko tu sen do sa ndo na si ta mi mo ya sa si ko ta ma ra ato matong da suna sa hindi ko ibe ma Thawaldagi Takhelambam Suranjoy Amadi Rebecca gi machanupa Rosen Meitei chahi kuntaret suba mapok kumonki thoronga mari lenena nomagi oiba voluntary blood donation camp ama Indian Red Cross Thawal District Branch ki atokpam da leiba office tanga si pangthokri thoramadu Indian Red Cross Society Thawal Branch amadi Department of Transfusion Medicine RIMS ka kusamna senduna pangthokpani voluntary blood donation camp adu IRCS Thawal District Branch ki chairman K Sadananda Secretary TH Rosin na camp adu hongdokpaga loinana voluntary blood donor nupa taranipan nupi ahum punna donor kunmathoina lemna EP ki Secretary TH Rosena Fongdukhibada birthday numita cake kaktuna chakcha hijanaduna tawbagi mahuta EP duna miyoibagi punsi kanbagi thabaklomda oina mic onsilasi haiki Chairman K Sadanandana miyamna khangnadabana EP ba kinai maramasina akhang ahidagi paktak lobiraga EP bai kanabasing adu khangdoklaga EP minasi miyoibagi punsi kanbada thodang lominasi haiki sama-sama di kaji untuk Indian Red Cross Society Thawal Branch ki mai ki amana agak cari bodo indona EP bi matanga mayam su yana khambi aduni adu ai doctor ama medical doctor ama dilati adu kamalni doctor sin ba EP bi kana ba hai bi matanga ana so amana mo ana tan sampat na pandara aroi batana hum subana plele hai ma khai go ga hai busin bu ai di dai bai I mit tu de hai ba bakal hum sna tonga tonga na pi ra kan yo ngi pusi kan na ni hai na spana da ko sina taki to ba aduna matan na I ko na pi ba matamda nupa nupi animat masagi alum bese keji mithu manga pede bani aibani siba smaina amape ki rules and regulation da maina lai smaina sampan thamdaraga ekoi purama EP me nasi ekoi ki isna I drop mana niwe bagi kunsi kan benangi haiba padam sudah ekoi EP me nasi arwa kan tu thamdaraga tetin dege kono ku thadu LPG gas consumer singna chakthong gas asi matau karamna sizinakadagi amadi khudong thigedabadagi matau karamna checkson thorang sing lokokadagi haibagi matangda Lilong Municipal Council gi ward number 4 councillor Maibam Joy Kumar ga AGC ka kosamaduna Lilong chajing da leiba Lilong Youth Dramatic Union gi hall da pangthokri thoramadu da AGC Manipur state ki manager Sawulsim Joy Prakash na gas ki maramda miyam da expert oina wangang duna Chakthong gas gi thulakadaba maihau langpoki matangda miyamda sugaina takpi tambiduna khanganki thoram sing aduda AGC Manipur state ki field assistant su oiriba Manipur Subanglagi artist Happy Rajan amadi AGC Manipur state ki caretaker Yumnam Asni su saruyaki
Haukiba July ki tang kun mapandagi kuntra mathoi forward Nepal gi konung Kathmanduda pangthokiba Third World Mixed Boxing Championship 2026 ta Manipur dagi India team gi player ama oina saruk yaruba Yaripong Changamdabi Makhagi Imamuddin Amadi Saminagi Machanupa Silpas Elias Achobana Nepal bu represent tawriba mahaki opponent pu Maithi Bapiramna gold medal lawrokuna iramdam gi mai purakre mahaki achievement asina sport house oriba Manipur da ireikai asidagi su contribution tawbangamde haibagi nungai basu phongtokpaga loinana sanaroi asina makhata na iramdam asigi mingchet purakpa oiresanu haina youth voluntary organization Changamdabi ki maikaidagi phongdorakli Aroibada maruiba pau amuhana Oil tanker driver signal starting thadopagi khongjang junction lamba du handokri Amasung Assam Police na lupa crore taranithoi henbagi heroin galonana Yava tablets listing yankai bioi ohumdagi fagat pangamkri Northeast Window TV na sandok chariba nimidangi Manipuri pau matang sa losinjare miyeng tabiri papum namapu amuka suhanna khurumjari Master Tobiningba Mahiroi Singidamakta Sparkle Iju Service na Ebrota Master Toba Yabagi Kudong Chaba Pizari Management Engineering Professional Course Yauna Any Subject Master Tobagi Kudong Chaba Pizari Tambiningba Mahiroi Singidamakta Course Selection Documentation English Language Training Visa Application Mock Interview Preparation Accommodation Chingba Sparkle Gi Maikaidigi Mateng Pizari Loinana 100% Education Loan Scholarship Facilities, Part-Time Job Assistant ki khudong chabasu pijari. Hairiba countries sing adudi UK, USA, Ireland, Australia, Russia, Italy, Germany na chingbani akopa marol gidamakta 7005273217 natraga 9366230077 natraga aikoigi office Northeast Window TV Building Hatta New Chekon Road ta lengsin birau Welcome to Uttaranchal